바로기 차바 탁파 낭나바 아사타 가탕 틴저루게 하나 이싱이 싸움으로다 아와나 낭이바 이신아우싱 우나저루게 하나 후직 더랑저리 아도 케치리 강호금바 틸루게 아두가 후직 농사도 얌나 사리 아코이 레리기 세게 카라데 타피 아코이 노직 잣토리버세 아도 농사 얌 사이 치나오 매암 아도디 마카타나 우짜라게 까나까나 잣파 아두가 까리 부자미 까마이 토리아바다 매암도 우짜라게 마카타나 잉미나시 이싱 짜오버세 쟁호 매암 Kesini isena region ropa hori kangau ni asena somda ising jangwana isena thongai mi se khoi hojai district president ni ise se iche patama sharma aido manipur ising manipur da su lan gi matang da donation to bo khotpa chatpa iche ni ado hoji sandoi kesi hoji khaidokpa hori mayam sana ba te mayam ase khoi metei da nate ase moi siga maron lom da su changai asamaina nungaity mayam samaina awana ising chauna jum thadoga mai magi pose engamba khara kanba ngamba engai kallaga pure khara madi kanba ngam hoda badi san hameng adugu modudi kanba ngam hodare ising yeloi changna ta hi jong jum da akhoi khara mangdina la kai to akhoi kenogi manipur de reporter jawre ba o bonogi to iche nate but iche angang je happy hoy khao khao tabali sabini mang su khisi ketang thingira ke khalo koi thaba nungaity ma se chatpa ngamdaba maning da so ama lai sumaina lambi se kai rabani na hojik laiba mong he jengom asemi landori mi jumdi chattaba yadabani na handaba yadabani na jengbiu sigasu parenga masu landagi ngaina leire nungaity jamna siga ising se jam chawre lambi su nungaitare ni lambi chali base kyam nungaitana chali jengbiu mathakta chawri ba ising je jengbiu Cheli bai sing se hoji pung manga tadore ko euti tholak pani toi chinau mayam sorry bai sing je jemu mayam koi mayam asiga isi amagi jumda mu isi gi jumda masangam da jawri adu hangba lai amna kanda chatpangam da ba leisabi ama ani khalei ado moi mafam da thinba chatluge sigal laine asu leme siga sana ba mi leitra pari mom channel jibu yengbiri ba mayam puno pui kai khumna jari ngasi mayam mafam da thamjari ba video sidi singi chaw marakta awana tariba mayam se una ba chacharu bani aduga lambi thong kai ba kaya se mayam da utkena video se pujarak pani adu video se makha tana yengminarasi minari se jemu sajik ising ichaw marakta jon ba chalimi nga phanari ba mayam se jengbiu lambi kai re jengu ngai kinghari lambi se jengu ising jengu ising chawri ba se ising ichaw kyamung yam chawre khoi siga yengu manipur rom da natana hojai asam rom da su ising chawre manipur de sene helimi chawba asi jum kaya hojik luptana awana myam ama leire ado jum kaya luptan leiba awana hojik bisnupur da ne khoi leise ado bisnupur da gi chakhiba relief camp da leiri ba chinau singi acha thak ngak leiraga thinba chatlani yengu du ising na toyo myam se jengbiu ising ngatani se akoina sai sak chaba changuba mafam do adu mafam do adu mogi jum sini moi changba yadre asi ising mayam se jengbiu ising mayam se jengbiu ising saw hi jengu
mayam ngasi matang asiga losanjarage video siga asoiran yaukhiba nungaitaba kya yauragasu mayam na ngakpi waina hojai dagi pari mom channel na mayam puna muke famda request tawjari adudi matang asiga losanjarage mathang video da mo unarasi kanglepak na yai phare ibodo pakhang mana yai phare mayam section na laiminasi siga ising lali jeng suk chawra ising je marak tani moina lali se kya wana lalai jeng lalai base asmaine ising ichaw marakta chaliba da mathakta chali besu ulake yengbiu kya wana chali sap aldui siga bike se mai gari se putha gare machin je putha gare gari se yengbiu ase asmaine jamna nungaitaba mayam ni leiri se huji sing je Madru ole minga panari jeng ising mayam se mi chena nana laknari ba lei bezi mayam se jeng asiga lei mayam jeng du song pa nga ina khalla ka jeng du dambul khalla lei mi jang ba janam ne khisi ni chnau senga akhoi su khara chaba yauge akhoi gi chena thong pa khisi ni Saryam sai huji akhoi mafam do jawrae do ichinau singa akhoi pujarak pa cha khara samina thaknaba tawjarage ado makha tana ising chaw mafam do chatludabra duri makha tana so beng halage ising chaw pham dagi huji khara di thapi akhoi na leiri base ase school mayam sigani moi mayam awana mayam ma mayum dagi ising chawrak pa dai chelakna leiri ba mayam se school se yam chawri somda so leire sumaina ni mayam jengbiu ising chaw marakta akhoi jum thado lakpa ichinau sing unaba lai ado akhoi gi iche patmana khichri thongaga angoba ngauraga pure khara khak samina na ba ado ising kartuna ma di thamon manung thamgera noi karai sa ge noi cha ga phom thammo khoigi iche patama president ni che hojai district president ni che iche na silang ai iche jeng khichi ga je wa gai thongai mi moi di posi khara pura lae school ni sisu gas cylinder ke khara jawrai moi gisu moi mi ani gi chaluk ani thambirame aje moi ising chaw like mulak mina banina akhoi te charaga moi cha da di nungai te na akhoi mamang da chali basi je akhoi hojai district ki meira secretary ju ising chaw marak ta wa ana nange ado somda chalini chatpangam daba leisabi mogi acha ta khara thilluge khunna ko liba nong sidra mayam se jeng ising chaw ba je jeng ising chaw ba na ising ku chaw se jeng ne Bisnupur dagi ising chawraga lakpa isinau singda akhoi acha ta khatang pija balai ado makha tana yengminarsi